अहनबद मरुओइबा पाउ संगाई फेस्टिवल की मायोक्ता नोमगी सिंथा लेपतुना पाक्सना वखत मिफम फमख्रे नुमिदांग दा मैरा पाइदुना लेकाय लेकाय दा खोंजंग संगसिंबि हाना कोकोमीना फोंदोख्रे फेस्टिवल असिदा सरुक यारुबा सिंग मसागी ओइजा ओइथक थिबा सागै की मैतान असिबनी लौगनी हाइना खुराइजम अथौबना फोंदोरकनी खुराइ दा आईडीपी सिंग सिक्योरिटी फोर्स का साउना मुक्नख्रे इरांग लेट्रे हाइरबनिना युमदा संगजरोगे हाइदुना आईडीपी सिंग चुरासानपुर तमना थोमजिननबा होनाख्रे महौसाई फिवमदा हंजिलकनबा कम्युनिटी अमदी सोसाइटल लेवल दा लेपतना होनरी हाइना मोहन भगवतना फोंदोख्रे मियाम ग्यानिंग द बखोलाव मरकता मणिपुर संगाई फेस्टिवल लिसिंग अनि कुनमंगा गवर्नर ना हौदोख्रे आईडीपी सिंगना मयुमदा हंजिनद्रिबा फाबा इंगतप्पा हंजिले हाइबा यारोय हाइना केस जोय किसना फोंदोरगे आईजीपी थैमथिंग ngasangबना गेट नमखादुना सना कोनुगी कॉम्प्लेक्स संखिब लेते हाइना पुलिस की माइकेदेगी फोंदोरले गेट यूएफ ना पोपी पांबी यांथतुना मांगहनबकी अकनबा थबक सथरी आरएसएस के खुद संगलगा मणिपुर क्राइसिस सॉल्व तौबा ngamloi हाइना के मेगा संजना हाइफ्रे हानगी एमपीएस ऑफिसर अमा मनाव नुपाई मचाना नोमने कापना हाटख्रे मसासो नोमने कापसिनजदुन सिजख्रे पोइनु नोम पानबगी लाइपुंग काबा थौरम पांगथोख्रे अमदी मिटो मसक खंगदोकपा अमदी मरमदा हलनबगी थबक लेप चुमलोय हाइना हानगी चीफ मिनिस्टर एन बिरेना हाइफ्रे खुमजन नुंती पुंफम असिदा पिजबा मॉर्निंग न्यूज़पेपर रीडिंग मीडियम ताबिरिबा अमदी ताबिरिबा सिंगो पुष्परानी लाशुमना तराम नौसरी मरोइबा पाउसिंग संदोकना पिजरी मणिपुर लेंगाना सिंधुना ngarangdagi howduna numit tarani pangthokadoriba मणिपुर संगाई फेस्टिवल के मायोक्ता मियामना नोमगी सिंथा लेपतुना मफम क्यादा वकत मिफम फमदुना खोंजंग संगसिनख्रे कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीना संगाई फेस्टिवल बॉयकॉट तौदुना ngarang फेस्टिवल असिगे हौब नुमित मियामना नोमगी सिंथा लेपतुना पाक्सना वकत मिफमगे खोंजंग संगसिनबा लाउथोखिबने मणिपुरदा लेरिबा लुफकियाना कोकोमीगी खोंजंग सौगतपगा लोइनना आईडीपी सिंग मसा मसागी मयुमदा हंजिनद्रिबा फावबा अमदी नेशनल हाईवे द फ्री मूवमेंट मियामना फंगद्रिबा फावबा संगाई फेस्टिवल पांगथोक्तनबा पीआर लेंगाकता तक्सिनदुना लाखिबने खोंजंग असिना मरम ओइदुना माहिलोइसंग सिंग थोंगलोनखी लनाई ऑयल फर्म याउना लनाई एस्टाब्लिशमेंट अमता थोंग हांगनखिदे लंबीदा मखलमतगी पैसेंजर सर्विस तौबा गाड़ी सिंग सेनखिदबना इम्फाल मनुंग की मरु ओइबा लंबी सिंग इहांग हांगकी अदुमकपो लनाई गाड़ी खरदे अदुमक सनखी फ्लाइट सर्विस महौसागुमना लैखी ख्वैरंबल इमा कैथेल अहुम याउना ख्वैरंबल कैथेल गे कोइबा मफम सिंग पौना बाजार थंगाल बाजार अमसुंग बीटी रोड परिंग दलेबा दुकान सिंग थोंग हांगखिदे नगा मपाल परिंग सु दुकान अमता थोंग हांगखिदे इम्फाल की मनुंग दलेबा मरु ओइबा कैथेल सिंग खुराई लमलोंग कैथेल कोंगबा कैथेल सिंगजमै कैथेल क्वा कैथेल तेरा कैथेल कोनुंग ममांग कैथेल कोंगबा कैथेल अमदी अंड्रो पार्किंग परिंग दलेरिबा दुकान सिंग थोंग हांगखिदे अमदी कैथेल सिंग असिगे अकोइबदा फंबा दुकान अमता थोंग हांगखिदे अदुमकपो फार्मेसी सिंगदी महौसागुम थोंग हांगखि संगसन की खोंजंग असिगा मरी लेनना कोकोमीगी कोऑर्डिनेटर खुराइजम अथौबना पाउमी सिंग दा हाई इरांग असिगी सैथेंग फंगदुना प्रोक प्रोक साकना रिलीफ कैंपता वाना हिंगलिबा आईडीपी सिंगना संगसलकपा खोंजंग सिंगदा मणिपुर पुलिसना काहेन बथौंग सथबा लाइबक थीबने आईडीपी सिंगबु नुंगसिना लोइना बिबगी महुत्ता मखोइदा ओनसिलगा अहेन बथबक सथबा असि तौबिगनु मखोइना ngasi मसा मयुमदा हंजिनजगे हाइबदा अथिंगबा पिरकलिबा कुकी नार्को टेररिस्टिंग अदुगी मथक्ता एक्शन लौबा ngamdabadagi ngasi phawba IDP sing asi mayumda hanjinba ngamdana lairibani haibasi kaudaba phai masigi
responsibility asi paliba lengak amadi central amadi state security force na pufam thoi haiki aikoi gi miyam bu maithak tangauduna thamlaga festival da saru yarulau haibasi aikoi bu karisu leitana khanbani aikoi gi hak yonthokpaga chapmanai masi tawbiganu masagi oijaba khara khakki damak stall phamlaga saru yaruba haibasi miyam gi apambagi mayakta leiba kampu ni logani festival asida saru yaruba haibasi leibak miyam gi mayokta lepa leiba asibu mantikna thoktuna isagi oijoi thak khak khanba sagai gi maitan asibani haina logani maram aduna isa isa na khongpham handoktuna saru yapham thokte leikai leikai gi mera paibi singnasu festival asida saru yadaba phirep lominaduna miyam da pausel makhata ba pau pisure pausel piminasi loinana numidangda mera paiduna lekai lekai da festival asi saru yahandana ba campaign tawbiu haike amarom da imphal more lambi gi paring manipur university main gate gi hauraga moirang khom phau gi manung da mafam kya da nupi sina wakat mi phamki wakat mi pham sing asida relief camp sing da sangjafam longtuna regi ba id sing masa masa gi mayum da hanjin ba phau ba manipur da irang leitre haiba yaroi irang leitre haiba utnaba mawngda miyam ye pambigi mayukta PR lengakna manipur sangai festival nampuda pangthokpa yaningde athuba matam da ITB sing mayum da hanjil halu national highway sing da free movement ya halu haina iba banner amadi placard sing sisinaki mayai lambi paringi langthabal dagi kaisampat phawgi manungda su mafam kyada nupi sing thoktuna wakat mi phamki didim lambi gi mafam kyada su wakat mi phamki Sagolban lambi paring uripo kangsup lambi paring waheng bam lekai paring dasu mafam da wakat mi phamki khurai tinsit road imphal ukhul lambi gi khurai lamlong dagi khurai haikru makhong phawgi marakta mafam kyada wakat mi phambaga loinana imphal gi mafam ayambada wakat mi phamnaki thangmaiban layen hanjaba ibudo nauthikong pakhangba sanglen mamangda Welfare Association gi member singna wakat mi phambaga loinana thangmaiban sinam laikai da naharol laisemba club amadi sinam laikai apunba marapaibi punna sinduna wakat mi phamki wakat mi pham asida sarup yakiba singna miyam gi apambagi mayokta lengak na sangai festival sinba yaning da phongdoki baga loinana kokomina section ki ba khongjangda security force na kahin ba thawong sing sathakhiba adusu akanba mawngda condemn tawki Uribok Canteen Corner da Uribok apunba luki mijeng makhada wakat mi phamki soibam laikai awang khunaugi wangkhai khunaugi citizen club ki sanglen da su miyamna wakat mi phamki wakat mi pham asida sarup yakiba singnawi boycott sangai festival 2025 free movement fast dan tourism hingbagi hakka sangai festival ga onaba yaroi haina iba plega sing sisinaki Imphal East ki Bamo lekai da su youth club Brahmapur Maira Paibi amadi miyamna sintha leptuna wakat mi phambaga loinana Sawongbung Thongkhong gi club village development committee Maira Paibi singna sangai festival gi mayakta wakat mi phamki Tampaki tongan ba district sing Thawal district Kaksing district amasung Bisnupur district da su makhal amategi passenger service senakide kaithen phamna kide dukan sing thonglona ki Mahai loisang amadi lanai establishment amata thong hangna khidabaga loinana paksana wakat mi phangi khongsang sangsinki amarom da hengang panthoi bi laikai mara pai bi nupi lupna laikai asiki bazar bota protest sathakre lengak na sangai festival pangthok payaning thaiba wafam sing thamki panbe abadi sangai festival gi mayukta nahansu tongan ba relief camp singda lai ba IDP singna wakat mi phamduna khongsang sangsinki bani Loinana nahanung thil kokomi gi lamjing makhada sangai festival ge main venue ama oriba hapta kangsaibung tamna khongjang sangsinba laikhrabani khongjang asida security force na kapa mok bomda khongjang sangsinba mioi kya asok apan angkhibani
Sangai Festival ki mayok te sangsilaki ba khongjang gi saruk ama oina ngarang ayuk te gi hona sajiwa sawongbong moirang purel amadi tonga tongan ba relief camp sing da sangjafam lori ba IDP singna Sangai Festival pangthok kadurba main venue ori ba hapta kang jaibung tamna khongsa satnana ba honarak padagi khurai lai khurembi mapada security force singna thatpadagi nakal ani gi marta sauna mukna ba thokre amarom da irang leitre hairabani na yum da sangjaragi hadun IDP sing Churasanpur tamna thomjinna ba honakre Sangai Festival handoktriba phaba khongjang halloi hana khongjang asida saruk yakiba IDP singi maikidigi lengak ta kan WAPHAM thamlakle tongan tongan ba relief camp ta leiriba inmate sing festival asibo boycott tawbaga loinana yaningda ba phongdoktuna free movement pass next Sangai Festival fast resettlement next Sangai Festival we boycott Sangai Festival haina thaba playcard kya paiduna IDP gi gari sing hapta khangjaibung tamna thomjilaki adubu khurai lai khurem mapada security force na thatuna makatana salhanda badagi nakal ani gi marakta sauna mukna ba thoki mukna ba sida nakal ani makta so open yauki amadi security personnel sing ka henba thawongda penda duna IDP sing na Imphal East ki DSP maibam digbijoy phajiluraba matungda nakal ani makna makatana khut thanada bahaina yanaba puraklaba matung amuk thadoki thawdo asiga mari leinana inmate amana phongdokibada leibak asida thokliba irang asibu loisinduna IDP sing mayumda hanjil hanba highway sing the free movement lehenduna hanagum leiraba matamda Sangai Festival jamra hena pangthokpa yai adubo irang asi loisinba tawduna festival asi pangthokpa haibasi irang loikhre haibaka pangkhakni adubo IDP sing gi oinadi irang asi loisindabana ngasi phawa yumda hanjinba phongtana leidi maramasuna festival asi handoktiba phawa khongjang halloi haiba wafam phongdokhe kumjali sing ani kulumdoi me ahumdagi manipurda thokliba ethnic violence asina maram oiduna nena tadaba phibam amada state asigi miyamna leirakliba ase mausai phibam da hanjilakna ba community amade societal level da leptana thabakya lokhale hana rashtriya swamsevak sangha RSS ki chief Dr. Mohan Bawat na phongdokre numit humni gi khongsata Imphal da thunglakiba RSS ki lusingba sina Imphal da trap lusingba sing saru yaduna pangthokpa interaction program amada hangba wahang ki pakumda mathaki wafam asi phongdokladuna hai karigumba yekhai thingai ba madi thugai ba haibasi supnagi minute khara khaki thabakni adubo masibu amohana semjin sajin badi chahi ani changi manipurda ethnic violence tholakpadagi masibu yasinaba ama puraktuna mahausagi phibam da hanjilakna ba haukiba chahi ani henbasi tongan tongan ba mawngda honnaduna lakli material matter gi oiba pisti yamna thuna lakpa yai adubo internal oiba pisti lakpada matam changi habasi ekhoi pumna makna khangnaraba wafamni manipurda political unstable oiba mawong amada leiriba asigi matangda hangba wahangda doctor na hai government natrawa party ki matangda mahaki oina thoidokna wa ngangningai leite adubo manipurda popular government ama soidana laknagani masigi damak makhoina kanna honari habasu RSS na khangi perspection amadi propaganda na leiba asigi mafam kyada oheliba mawong matau kaya asigi matangda numit khudingi subject ama oina RSS na khanaduna lakli haba wafam thamki interaction program asigi maunana saknaraba miyoi kya saruk yaduna Imphal da pangthokiba thoramda wangang laduna RSS ki lusingba Dr. Mohan hai sangha asi kanagumba organization amataga sangdamnaba yaroi samudra amasung atiyaga karigumba amataga sangdamnaba yade ngasi sahi chama mapung pharaba RSS asi organic ama oina saphong lakhibani amadi saphong lakhiba chahi 13 ki manungda masigi methodology pomba resolve tawba loikre RSS ki pandamdi Hindu society pumnamakpu organize tawbani masida sangha gi mayakta leiba singsu adumak yawbani haiba wafamsu thamki Rashtriya Swamsevak Sangha RSS ki khud changlaga Manipur crisis solve tawba ngamgadaba nate hana Manipur Pradesh Congress Committee MPCC ki president MLA Kaisa Mega Sandarna phongdokre
MLA Kasame Sanderna X Thadorok Pachirol Amada Mataki Wafam Asi Pongdok Laduna Hai Lairiba crisis Asi resolve Toba Amadi Tazanaba Purangaba Taurang Lokatpada Government Amana Lusingba political solution Ama Matautai Numit Humnigi Kongsata Manipur Lakiba RSS Lusingba Mohangi Kongsat Puriek Tauraduna Keme Sanderna Hai Manipur Lakpu Kuding Manipur Miam Dana Onataina Pausel Piraga Manundana Party Organization Mapanga Kankana Batabak Torum Sin Balakpa Naktani Manipur the Hinsai Togdok Sing Toglak to Namui Sing Gayana Mayum Makai Tadok to Nalanjana Rakpa Social Division Ama Lakpa Amadi Administrative Collapse Torokpa Matamda Miamna Manipur da Mausai Pibam da Hanzilak Nanaba Center Government Subsab Torang Lokalakani Amadi Center Gi Lusing Basing Lakani Haina Tazanaba Matam Laiki Hainasu Pongdorakli Housing Lariba Nena Tadaba Fibam Asi Government Amana Lusing Duna Political Solution Purakpa Administrative Accountability Lehanba Amadi Amaga Tazanahanba Ama Changi Ideological Organization Sing Mapangal Kalaga Santi Purakadaba Nate Center na Puksel Sing Manipur Crisis Asi Lusinba Pamlabadi Santi Purakna Nabigi Chapsaba Torang Ama Yatpa Unified Command Structure Ama Lehenba Amadi IDP Sing Masagi Mayumda Hanjil Handuna Lehenanaba Wana Pamtoi Fadi Maru Ebadi Mausai Punsida Hanjil Hanba Community Kuding Makpo Makataba Pau Taminasi Protection Piba Madi victim Singe Chumba Wayel Fangba Haibasini Masinatana political natraga ideological Oiba Mijengda Lakpanadi Asingba governance Amagi Mausin Bangamloy Hainasu MPCC Lusingba Sinamakatana Pongtoke Panbaya Badi RSS Lusingba Dr. Mohan Numit Humni Kongsata Nahan Infal the Tungla Kibani Mahang Manipuda Lading RSS member singer close door da interaction kaya mathang pangthoktuna awang nompok state singda organization asigi thabak thorom sing yengsingadawribani mahangno entrepreneur sing travel lusing basing saknaraba miyoi sing amadi state asigi youth organization singi lusing basing su unanaba thawrang tawri Laiba Sigi customary head oina Lariba Ningthawi Sana Konungi Geta Laiba Masa Tadaba Monda IPS officer Amana Tauge Matagum Taukiba Tawong Adu Akanba Monda Condemn Tawi Haibaga Loinana Senariba IPS officer Adugi Matakta Governor Amadi India Government Kudakta Chapsaba Action Lokalu Haina Kongba Maru Samgat Luki Maikedaki Pongdok Fre Wafum Asi Ising Tembi Tongbam Tingelda Poinugi Noma Panba Tauramga Marilinana Pongdo Kibani Taurama Saru Yaraduna Lup Asigi Assistant Secretary Arambam Naukhamna Hai IPS Adugi Tong Condemn Tawada Communal Line da Pusila Palai Baktibani Masida Communal Line da Pusina Bahana Bigano Haidakni Manipur lengang na sinduna ngarangdagi hoduna tha asigi kuntra pawba pangthokadaba Sangai Festival gi mayukta khongzom kaithel dasu maike asomgi miyamna wakat mi phamduna lenga ki thawongbu kham thengna yaningda ba phongdokpaga loinana festival asi saruk yaro haina warep laukre wakat mi pham asi khongzom circle mera paibi forum Fatherland Patriotic Memorial Club khongzom kaithel amasung IYC Khongzomna Punna Sinduna Pangthokibani Masing Yamlaba Miyam Saruk Yaduna Pangthokiba Wakat Mifam Asida Saruk Yakibi Khongzom Circle Mera Paibi Forum ki General Secretary Mutum Ongbi Nirmalana Hai Hausi Riba Leba ki Pibam Asida Sangai Festival Tawribasi Matam Sade Maramaduna Khongzom Circle ki Miyam Festival Asi Saruk Yaroi Loinana Manipuri Khuding Maknasu Saruk Yapam Thokte
Hauzik relief campsingda leiriba IDP singda lengakna nomagi lupa marifugi sangda piri. Hauziki matamda seng kg amaki mama lupa yankhai yaure. Lamdam asigi sel thumgi fibamsu aduki matik soksin khiduna kokta khut haplaga leinariba matamni. Lengakna piriba IDP singi pikraba senpham asina imung manung puduna wana hingliba sing asina matau karamna festival asi saru yagadawribano. Aduga Union Government amadi Governor da Manipur Gilup Kiana Festival asi pangthok pidana ba hajarabasu nampuda pangthok nanaba honarak libasi aikoi India gi citizen amani haina lawdabani haike piklaba iramdam asida buffer zone haina thamjin libasi maram chari bara haina hangladuna mahakna hai buffer zone haibasi leibak singi marakta laigadaba oirabasu India gi state manungda karigi lehalibano mioi bai khoina yum leitana mitlu pirang kangdana relief camp ta leiribagi awabasi ubiduna hena nuksiba utlibara hauzik relief camp ta leiriba IDP singbo hana masa masagi mayumda hanjil hangadabani amadi national highway sing free movement ya hangadabani masigi matungda sangai festival pangthokpiu haike wakal mifam asida manipur miyam hauzik sangai festival pamde sarangda thamliba miyambo tourist onthok hairabara aikhoigi hingbagi right hana piu tourism kona tau haina thaba plega sing sisinaki Amaram Sangai Festival boycott tawduna IDP sing amadi CSO sing na sangsilakpa khongjang gi saru ama oina kokomina lauthokiba sinthale pagi khongjang sawgaladuna wangjing kodom popi sports complex relief camp amadi wangjing lamding higher secondary school relief camp ta sangjafam lautuna leiriba more Churasanpur amadi Sheraudagi lanjilaktuna leiriba IDP sing na nomagi sinthale tuna wangjing kodom popi sports complex ta wakat mifam sathakre Loinana Sangai Festival gi mayukta sangsin kiba khongjang loisingda Manipur Police na sathakiba thawang akanba mongda condemn tawrakle Yumthang na balaibak singdagi lona state asida sangsilakpa illegal immigrant sing masa khangdoktuna makhoibu masagi maramda halanbagi thabak leptuna leibak chomde haina hanagi chief minister Nothomba Birena haikre ex Chief Minister N. Biren X da Thadorakpa Warwal Amada Ahangna Lusingba India Lengakna Matam Amada State Asidagi illegal immigrant sing Masak Hangdong Naba biometric lawbagi akan mathabak hauki Matam adu da yumthang naba state singi Lusingba singna yaning dabakaya phongdok naki Adubu ngasidi madugi maru oiba adu khanglakpadagi biometrics lawduna mitop khangdok pagi akan mathabak sing tawnarakle Mizoram da Swiss state lengakna illegal immigrant gi issue asi khanglakpadagi ngasidi biometric lawduna mitop khangdoktuna maramda halanbagi akanba thabak lawkhalakle laibak thibadi mitop masak khangdokpagi hana thabak lawkhalakiba state asigi oinadi ethnic violence ki mingda chup sakta leiri masimak atamnana yamna sakti leiba group kharagi khujil thawrangni irang asi thawoina thoanduna state amadi Central Lengang illegal immigrant gi issue asi secondary oina lawhan baga loinana issue asi nathai kinanaba honarakpani maramasina state amadi Central Lengang illegal immigrant sing biometric lawduna masak khangdok baga loinana makoibu maramda halanbagi thabak leptuna leiba chumde haina so ex chief minister Nothomba Birena lengaki pukning singsilakle Sangai Festival sing ani kun mangagi mayukta khongjang sangsilakiba khongjang loi khara konungi gate manungda sangkhibadagi Manipur Police ki IGP Thamthing sangbana gate ngakliba security guard ta thawong adugi matangda wahang pahangnaba sangsinbani IGP masana Rajya Sabha gi MP su oriba ningthau laisem sana jawi yum oriba sana konungi complex manungda sangkhiba leite haina Manipur Police ki maikedagi sengdorakle Manipur Police ki cherol amada mathaki WAPHAM asi sengdok laduna hapta kangjai bungi akoibada district magistrate Imphal East na thamkiba thingba thugaiduna khongjang sangsilakiba miyam security force na makhata na sangsilaktana ba thingki maduda khongjang sangsiliba singi maikedigi police da button ahangba amadi flagat singna thomjinlaki masida natana irang laksina bahona bada saruk yariba IGP Thamthing sangbada khongjang da saruk yaki binupi amana asok apan nanghanbata natana
फुरुप कांगलुप की खेनब पंदुना अथीबा वाहैना सही थांखी हाइरे सिक्योरिटी फोर्स ना मियाम इरांग लाक्सननबा तनखाइबदा खोजंगदा सरुक याबा मियोय खरा कोनुंगी गेट ngakliba security na ayaba piduna konung manungda sensin khibadagi IGP masana security guard ta karigi manungda sanghalibano haina hangkibalai adubu IGP masana gate nam khaiduna konungi premises ta changkibalai te haba wafam phongdoragli IDP sing resettle tauba ngamhandriba phawba manipur de ingtapa hanjile habi aro hana thamaiban kendru ge MLA case zoki sana phongdokre wafam asingra Imphal West ki thamaiban kendra manung sana leiba Tharol village ki nauna sagali ba community hall sangabi tharomda phongdokhibani tharom asida MLA zoki sana hai state asebu ingtapa la henaba irang namaram oiraga relief camp sing de lei IDP singbo resettle tauba sangi IDP sing wana layga manipur nungaiba oiroi awaba kaya mayuk na duna relief camp sing the lady by IDP singi ai phatharangi dama tongan ba NGO CSO lanai mi sing amadi lengaki maike degi hotnari adubu yamna hena maru oiri badi IDP sing asi resettle tawba sini haina phongdokhi Jeliyarong ki lamkhai manung da popi pambi thazilakpa ain gaina structure sing semgalakpa mangan begi satharakhiba thabaki makha tarapoina Jeliyarong United Front ZUF na mangarak suba tangka ki oina operation chathakre ZUF na thadorokpa cherol amada front asina ngarang ayu pung 10 makhai tabada Kampongpi district ki Pongring Long Saitu Sadar Hills ta operation chathaduna lon na tharamba popi pami sing yanthatpaga loinana illegal structure sing amadi popi tharamba farm singda sisinanaba thamlamba polam kya mai thaduna manghankhre cherol asna makha taraduna hai Jeliyarong infoi ge ipa ipuna thambiramba lamkhai manungda illegal immigrant singna leptana lam khopsinba umang kokthokpa amadi ahangba lam kya lawsinbagi thabak leptana satharakli Jeliyarong miyamgi ayaba yaudana lona sangsilakhiba immigrant sing asina lam lawsinduna khunda leitabada natana masana masabo village chief ningthawni haina lawthokliba si yumpham yaudaba amadi chatnaba yaroidoba wafamni haina su phongdorakli ताबदा नुंगाइतबा थौदोक अमा ओइना ngarang numiyungba pung 12 khara helakpa dwaita singjamai mayengbam laikai leiba hana MPS officer oiramba mioi ama mahaki mananu pa ki masanu pana nomina kaptuna hatkre nomai kaplambada senariba masanu pa thokpa asisu masa mathanta sijakre nomina kaplambadagi leikidraba MPS officer oiramba mioi asi singjamai mayengbam laikai dagi apoijam Santi Kumarni aduga mahakpu nomina kaplamlaba matungda masa mathanta nomina kapsinjaduna leikidraba mioi asina akoijam Kishan chahi 15 apokpa akoijam Sunil ni hairi thawdo asi numiyungba pung 12 khara henba adwaida thokpani masa mathanta nomina kapsinjaduna sijakraba Kishanna mahaki mapaga pokminaba mayamba hana Manipur Police da MPS officer oina leiramba akoijam Santi Kumar da nomina kapsilamkhibani Santi Kumar da nomina kapsilamlaba matung Kishan mahaki kada masa mathanta nomina kapsinjaduna sijakhibani nomina panduna leikidraba akoijam Santi Kumar khudak Raj Medicity da pukhatuna laying sathaki mahak mathabakta nomai maru ahum panbagi dakpham leiramki loinana Kishan su mahaki kada sensin khraba matung da makokta mathanta nomina kapsinjaduna sijakhibani thawdok thokpham da Manipur Forensic Science ki kambu laktuni yingsinkibaga loinana thawdok asigi matangda Singjamai Police na case ama lawkhatuna tijinba hokre loinana Kishanna sisinaramba nomai amachu police na recover tawba ngamkhre
कोकोमी की मिटेंग मखादा ऑल क्याम गई नुपी सौखत थोरांग लुफ हमदी पीस एंड इंटीग्रिटी कमिटी क्याम गई पिकना सिंधुना संगाई फेस्टिवल की मायक्ता क्याम गई पल अहन बिदे ह्यूमन चेन सेमनर खोंजंग संगसिन ख्रे लोइनना नुपीदे खुद थाकी बबनी सना कोनुगी गेटा संगलग धमका तोरंबा मणिपुर पुलिस की आईजीपी एक्शन लौगदबनी हाइना तक्सिन ख्रे स्टेट गवर्नमेंट एम्प्लॉयीज सिंह अमदी पेंशनर सिंह मतम कयागी ममांगदगी तांदुना लाक्लिबा डिमांड सिंह लेंगांग मतम साना थबक तो अंथोकदबनी नत्रबदी मतम अमदे हेक्ट खोंजंग संगसिलकपा याय हाइना मणिपुर गवर्नमेंट सर्विसेज फेडरेशन MGSF ना फोंदोक्रे लमदम असिदगी हौमिनरकपा लैबा असिगी सेमगत मिनरकपा अखोय मसलगी मरक्ता लैनरिबा थमोयगोयबा मरी अदु अमुक नहौनना सेसिल हनबगे तंजा अदु लाक्ले हाइना MPCC की प्रेसिडेंट के मेगाचंद्रना फोंदोक्रे वाफम असे तमेंगलोंग डिस्ट्रिक्ट कांग्रेस कमिटी न सिंधुना नुंगबा कम्युनिटी हॉल दा पांगथोकपा नोमगी जॉइंट ऑर्गेनाइजेशनल मीटिंग एंड इंटरेक्शन प्रोग्राम अमदा फोंदोखिबनी IDP सिंह अमदी मियाम की हौदा मणिपुर पुलिस अमदी सेंट्रल फोर्स ने सथकिबा काहिनबा थबक सिंह यानिंग हाइना डेमोक्रेटिक पीपल्स फ्रंट DPF की माइकैदगी फोंदोरगे मखा तारकपदा मपानबेबा पाउ सिंह अमुक तामिनसे नाइजीरिया दा नोंमै पाइबा सिंगना ngarang anganbada कैथोलिक स्कूल अमगी महिरोय यांखैनी थोय फादुना पुख्रे हरे ब्राजील की बेलेम दा सथरिबा UNCOP 30 क्लाइमेट समिट की मरुइबा मफम अमदा खंगौदना मै सालकपदगी मियोय कुनमाथोय असो अपनंख्रे यूनाइटेड अरब एमिरेट्स UAE की दुबई दा एयर शो पांगथोकलिङैदा तेजास जेट क्रास तौरकपदगी इंडियन एयर फोर्स IAF की पायलट अमा लैखिद्रे दुबई मीडिया ऑफिस न सोशल मीडिया दा थादोरप वारोल अमदा जेट पोखाइदुना इंडिया की पायलट अमा लैखिदबदु यामना लाइबक थीबनी हाइना फोंदोकपगा लोइनना दुबई एयर शो अदुदा इंडिया दगी तेजास फाइटर एयरक्राफ्ट अदु सरुक याखिबनी मई कनबा अमसुंग इमरजेंसी टीम न थौदोक थोकफम अदुदा पायलट अदुबो कन्ननबगीदमा खोंगलै थुना सेंसिनकी पायलट अदु जेट पोखाइरकपदगी तमथिना सोक्तुना लैखिदबनी हाइरे इंडियन एयर फोर्स की माइकेदगी पायलट अदु लैखिदबदा अवाबो फोंदोकपगा लोइनना एक्सीडेंट अदु मतौ करमना थोकिबनो हाइबदु असेंब खंगननबा इंक्वायरी अमसु चथरगनी हाइरे
Myanmar hunta lengang na mathang thadagi pangthokpa haugadoriba mikhalda Association for Southeast Asian Nation ASEAN khangbiduna tengbang lakpabu leiba asigi military na khanba Prime Minister na thagatpa phongdokkhre. Ukraine gi lanmi da mateng bibo oina North Atlantic Treaty Organization NATO gi yamna maroiba mafam ama oiriba Poland da Netherlands na Patriot Air Defense ani thamkibaga loinana lanmi chahum su mathau tawba hohankhre haina Dutch Defense Ministry Ruben na paumisi da phongtokkhre. Europe ki Conventional Armed Treaty ama oriba Treaty on Conventional Armed Forces in Europe CFE Treaty dagi Kazakhstan na tokle haina lauthokre. Southern Nepal gi Bara district Genji gi hauda mafam takraba hanagi Prime Minister KP Sharma Olegi CPMU ML Thaumising amachung JG Youthsing gi marakta saunu khuthoknarakpadagi leiba aduda makhatana pamdaba thodok-sing tholokpa yabagi akiba leibadagi Simara Airport yauna Bara district ta curfew thamlakibadu lauthokre. Pakistan gi Punjab province da Glue Factory amagi boiler Pokhairakpada factory aduda sinmi oiba mioi 15 sikre amasung tarena so open ang crime official sing na phongdokkhre. Leibasida husik satnari bariba labor law sing asi hena samthok handuna sinmi sing da khudong sahanana bagi pandam da center lenga na puthoki ba anoba labor code for adu mapung phana satnaragani hana labor ministry na lauthokre. Opposition na lenga paibe state mari da state assembly sing na pass tokhraba bill kuntragom doirom governor amadi president gi ayaba phangdabadagi ngasi phawba ek on bangamdana leiri hana agency gi pauna phongdorakle. Akhang kanba amasung thawna phabagi matik mayai uladuna Manipur gi umangdagi satellite track tawduna thadokiba Amur Falcon sing ado subnagi numit taruk nida kilometer lising taruk hena leptana paiduna Africa gi Kenya yaukhre. Prime Minister Narendra Modi numit humni khongchata South Africa da pangthokpa G20 summit da saruk yaruna bagidamak India thadokkhre haire. VFS Global na Guwahati da visa Facilitation Center ama hangdokna bahonabada ayaba phangkibaga loinana Assam amadi awang numpoki miyamna visa application singidamak makhoigi biometric data bisinnaba honabada Delhi natraga Mumbai da sattaba yadabagi khudongsadaba kaya mayoknaramba adu Guwahati da hangadorba visa Facilitation Center asina kohanba ngamlagani haire. Telangana gi news channel ama oriba Yoyo TV da pangthokiba the debate haina mingthonba program amada saruk yakiba BJP amadi Congress ki spokesperson singna live TV da khupak na thana duna amadi kin tinaduna kanbawangda khatna zainarakpadigi sauna wathok oikhre. Political debate amagi matangda thokiba thodok adu tha sigi 19 da thokibani adubo masigi video clip sing social media da saithorakpadigi wathok asi hena sauthorakibani haire. Video clip asida BJP amadi Congress ki spokesperson sing aduna WAPHAM amagi matangda akanba wahai kaya sizinaduna amana amabu hunnaduna ngangnaba uki. Masigi matungda Congress ki spokesperson asina khudombi thinduna wa nganglubadagi BJP ki spokesperson aduna sauningbaga loinana table da khutumna suduna pakhum pirakhi. Masigi matungda live TV aduna debate adugi anchor da kat tawduna mahangna Mana khumjinduna table da khutumna subigi ahoba makol adu khanglinge mathangi mikupta live TV aduna amu hana spokesperson ani adu ulakpada makhoi ani khupak na thanaduna amadi kinna tinaduna phunaduna leiramba ukibani mioi ani asna phunarakpadu da studio da leiba mioi singna khamna ba hotnabu ukhi haire.
Bihar Assembly Mikhalda NDN Sauna Mai Pakibasi Special Intensive Revision SIR na state asigi voter list da yauba amang basing lokthokna voter list sengdokpa ngambadagini SIR asi leiba asida lonia da bongda sangsilakpa mioi simbo khandokpa masung India gi democratic system ngaktuna thamna bohanabada khwadigi phaba khulai amani haina Union Home Minister Amit Shahana phongdokre West Bengal da Election Commission voter roll gi special intensive revision SIR gi thabak thawam sing paikhatpa hohan khraba matung commission asina SIR ga mari leinaba fraud chingi matangda miyamne section wa phongdorakre Medhavi Skills University MSU amadi Nexus Select Trust ka Memorandum of Understanding MOU khuyek pinaduna India gi oina mall management gi matangda hanba educational program hawdokre hauze mu makha tarakpada sanabati pau saminase thangzunumit ngasidagi Ahmedabad ki eka arena da sanaba hawgadoriba AFCU 17 Asian Cup Saudi Arabia 2026 qualifiers ki damak India gi U17 men's head coach Bibiano Fernandez na member kulhumdoina saba India gi team lauthorakpada Manipur gi sanaroi taragani thoi yaure AFCU 17 Asian Cup Saudi Arabia 2026 qualifiers ki India gi member kulhumdoina saba team asida yauriba sanaroi singdi goalkeeper da Manas Joyti Baruha Maruf Safi Rasruf Sarkar Defender Singda Abhishek Kumar Mondal Ankur Rasbat Indrana Magar Konthauzam Koro Maite MD Simon bin Subham Punia Midfielder Singda Dalan Mon Gangte Wangkhem Denny Singh Thoksom Diamond Singh Ningthauzam Mukundo Singh Yengkhom Nitish Kumar Maite Thongau Mang Tokthang Yauri Forward Singda Ajim Pravis Nazar Aslan Shaha KS Guna Leiba Wangkhairakpam Hiranganba Sheram Zahir Khan Lesbin Rebelo Rahan Ahmad Jauri Hyderabad ke Kachiboli GMC Balayogi Stadium Aquatic Complex ta ngarangdagi haukiba kunmathoi suba National Master Swimming Championship lising ani kunga da Manipur gi master swimmer singna gold medal mari amasung bronze medal taret punna medal tarag mathoi phangduna mai pakna campaign chathari Manipur Veteran Cricket Association asinduna Langthaban Public Ground da tha asigi kulumdoidagi team kunmathoina saru yaduna kuni thoisuba Manipur Veteran Cricket Tournament lising ani kunmanga kuntaru hauragan haire Andhra Pradesh ke Anandapur da sathariba Dr. Tali Meral Tau Junior Girls National Football Championship lising ani kunmanga kuntaru ke Tier 1 gi Manipur gi ani suba match chauna mai pakre ngarang RDT Stadium da sanakiba match ta Manipurna Chhattisgarh bu Panchal Mari Shuno da chauna mai thiba piduna ani suba match mai pakpa ngamkhre Orissa gi Sabalpur da mathang tha December ani dagi taruk phawa pangthokadoriba kunthra suba National Senior Junior Sub Junior Road Cycling Championship ta Manipur Cycling Association MCA amadi court na semkiba special committee na khankiba sanaroi puna kunthra mapan saruk yahananaba Manipur High Court ki Chief Justice M Sundar amasung Justice Ahanthem Bimol Singh ani gi bench na order pikre Polos masanabu nuksijaba amadi Manipur poni bu yokhatpa pamba lamdam asigi miyoisina khawrang nangaiduna lakiba tara mangarak suba Manipur Polo International Tournament sahi ani gi matungda
ngasidagi mapal kangjebungda haudoklagani. Manipur Horse Riding and Polo Association MSRPA na sinduna ngasidagi haugaduriba tournament asita punna foreign team ani yauraga team manga na saruk yari. Team sing asi Colombia, United States of America, Chhattisgarh team ama India A, IPA amasung India B Manipur ni. Colombia ki oina tournament asida saruk yabasi handang ahanba oiri. Manipur Sangai Festival lising ani kun mga isarbu ama oina kanglagi manung Kangjaybungda Sagol Kangjay Cup lising ani kun mga haunabi matung ina Manipur gi Chief Secretary Dr. Punit Kumar Goyal na athoiba mithunglen oina saruk yaduna hudokre. Ngasidagi Ahmedabad ki Eka Arena da India ki U17 nupa team na Palestine ga lamba tawnaduna AFC U17 Asian Cup Saudi Arabia 2026 qualifiers ki campaign haudoklagani. Match asi plus.fifa.com da live stream sandokadauri. Delhi da thasi taramanga dagi taramapan phawba pangthokiba kuntraga taruk suba senior men and women national fencing championship lising ani kunmanga kutaruk ta Manipur na medal ahom lawba ngamkhre. Amadi Chamatarani Thoisuba Battalion CRPF Kangpokpina South Chagaubung Youth Club SCYC ga kusamnaraga sinduna pangthopu Khelo India Football Tournament ki champion Jalai Thang Football Club na lawkhre. Losilakpada maroiba pau mohana. Sangai Festival gi mayokta nomi sintha leptuna paksana wakal mi fam phangkhre. Numidang da Maira Faituna Lekai the Kongzang Sang Simbihan Kokomina Pongto Cray Festival Asida Saru Yaruba Sing Masagi Ozo Itaktiba Sagagi Maitan Asibani Logan Hana Kurai Zamatoban Hike. Kurai IDP Sing Security Force Kasauna Mukna Cray, Irang Late Harabadi Yum the Sanzaragi Hadun IDP Sing Trasan Putamna Thomson and Bahona. Mausai Pibam the Hanzilagna Bakamunti Amadi Societal level that left the Honda Hana Mohan Bagavana Pongto Cray. RSS की खुद चंगलग मणिपुर क्राइसिस सॉल्व तौब ngamloi haina MPCC की प्रेसिडेंट के मेगा सदर फोंदोर amadi JUF na popi pambi yan thatuna manghanbei thaba akadma mawng da satha hanagi MPS officer ama manaw no pai masa no mena kaptuna hat pray masas no mena kapsin jaduna sijak amadi mito masak khangdok pa amadi maram da halan bagi thabak le pachum loi haina hanagi chief minister N Birena phongdorak bijari ba pau singa sig loina na nuti gi phongli ba pau se sindri lok saba maro ibu pau sing miyam da pisa balo sinjari makha tarak pada matamantagi WAHONG rasi phalgi thawam amuk nirmala thangjintagi tamina se umna mapu hausigi pusparani la shumnam kahna khunja
अमुका हन्ना मित्येंग ताबिरिबा मदी ताबिरिबा सिंबु निर्मला थांजमना तराम नोक्चरी कोंगना खुरुमजरी पुदुना लाक्चरीबा सि मतम मतम वाफम अमदे राशिफल ngasiगी मतम मतम वाफम दा लेबाक मियामना यादबा थबक पियार लेंगाकना नमफुदा तौबा हाइबसि अफबा खक ओइरोय चाही अनि मखाई हेलबा इरांग थोक्तुना मणिपुर की प्रजा मियाम अवाबा पुंसि मरेल अमदा हिंगदुना लैरिबा इरांग असिना मरम ओइदुना IDP सिंग लिसिंग हुंफु हेनबना रिलीफ कैम्प ता चंगजदुना अदुकी मतिक अवाबा पुंसि अमदा हिंगदुना लैरिंगै मरक असिदा पियार लेंगाकना मणिपुर असि मपुंग फाना शांति हंजिलकलबा लमदम अमगुम लौदुना नुमित 10 चुपना संगाई फेस्टिवल पांगथोकनबा होनरकलिबा असि अचुंबा खोंथांग नत्ते लेबाक मियामना यादबा थबक अमत लेंगाकना नमफुदा पांगथोकपा हाइबसि लेंगाक अदुना लेबाक मियामबु करिसु लैतना खल्ली हाइबदु ताकपनि हाइना लौबा याय हौजिक मणिपुर की लेंगाक शासन की थौदांग लौरिबा पियार लेंगाक न पुक्चल सेंगना पाइखतफम थोकपा थबक असि लमदम असिदा थोकलिबा इरांग असि लोइसिंदुना इंगतपा मणिपुर अमा ओइहनबा असि ओइगदबनि अदुबु हाइरिबा थबक असिदी पियार लेंगाकना नाकलदा इंथोक्तुना थमलगा नमफुदा संगाई फेस्टिवल पांगथोकपा हाइबसिदी अदुकी मतिक लानबा खोंथांगनि हाइबा याय मणिपुर की मियाम पुंबना संगाई फेस्टिवल पांगथोकपिगनु हाइदुना लेंगा की मफमदा हाइजदुना अमदी खोंजंग कया संगसिंदुना लागले अदुबु मियाम की अचुंबा खोंजंग असि पियार लेंगाकना सिक्योरिटी फोर्स सिजनदुना मियाम की मथक्ता लांदाबगी मतौगुम टियर गैस कापसिंदुना अमदी फू चैबगी थबक चथरकपा असना पियार लेंगाक असि मणिपुर मियाम की मायोक्ता लैबा लेंगाकनि हाइबदु मयेक सेंगना ताकलब्रा हाइबसे वहंग अमा ओइरिबनि लोइनना पियार लेंगाकना पाइखलकपा थबक खुदिंगमक मणिपुर मियाम याइफनबा अमदी लमदम असिदा इंग तपा पुरकपा मरी लेनबा ओहेनगदबनी लोइनना पाइखलकपा थबक खुदिंगमक मियामगा खुसमनना चटमिनदुना माइ पाकपा थबक अमा ओहेनदुना मदुगी महै लमदम असि मियामदा फंगनना होनगदबनी अदुबु मसी ओना तैनबदा मणिपुर मियामना अदुकी मति पामद्रिबा संगाई फेस्टिवल असि पांगथोकपिगनु फेस्टिवल असिदा थादगदौरिबा लुपा करोड़ 15 हेनबा सेनफम अदु रिलीफ कैम्पदा संजफम लौदुना लैरिबा IDP सिंग मसागी मयुमदा हंजिननबा होनबदा सिजनबियो हाइदुना पियार लेंगा की मफमदा हाइजदुना लाखे अदु मियाम की अचुंबा खोलाव असि पियार लेंगाकना ताबिदना लैबदा मणिपुर असिदा हराव कुमै पांगथोकनबा थबक नमफुदा पाइखलकपा हाइबसिदी पियार लेंगाक असि मणिपुर मियाम की मायोक्ता लैरे हाइबसि ताकपनि हाइबदा लालोइद्रा हाइना खल्ली कुमै हराव हाइबसि मिपुम खुदिंगमकना अदुमक पामनरिबनि अदुबु करिगिदमक्ता मणिपुर कुमै हराव पांगथोकपा पामद्रिबनु हाइबदु पियार लेंगाकनासु खंगफम थोए लोइनना मियामना पामदबा थबकसिंग पियार लेंगाकना नमफुदा पांगथोकपा सिना मणिपुर मियामबु अवाबगी मथक्ता अवाबा हापचिंदुना हेना लैतादबा पुंसि अमा ओहेननबा होनबनि ओइरिबा फिबम असिदा मणिपुर मियाम की महुत ओइरिबा अखोगी MLA सिंगना वाहै मचेत अमता ngang tumina loan thoktabagum leiriba si yamna lale miyam gi kholau haibasi taibang mapu gi kholau ni haina haribani duna miyam gi mihut oiriba singna su miyam na sangai festival pangthok pa pamdriba se mapung phana sawatuna pangthok tanaba piar lenga ki mafamda ichang thongna yahai haifam thokpani adubu maduna tana numit tumina laisliba asi yamna lali miyam gi mihut oiriba MLA sing laibagi kanadre haibadu mayek seng utpani maduna ngasi miyam gi mihut oiriba MLA singi tungi rajniti gi lambida maithiba oiraknabagi maram oigani haibadu sukhangpham thoi maram aduna housing manipur miyam na pamliba manipur da thokliba chahi ani makai helaklaba irang asi laingak na loisinna ba honnabiyo IDP sing masagi mayumda hanjinduna lehanana ba thabak hana paikhat biyo national highway sing the mitai sing sathok sasinya halu laitaba manipur ama ohelo haiba thabak asi thabak oina pangthok naba piar lenga na lofam thokpa thodang adu loba chungani maduna tana laibak miyam na pamdaba thabak piar lenga na akan aring singbagi mawongda namfuda pangthok naba hotnaribadi miyam amasung lenga kamari leiriba mari kaidangwaidasu afaba oirak loinana piar lengak asi manipur miyam gi mayokta leiba oina thokani haibasi khangpham thoi masini pujarak liba
matamgi wafam da makha tarakpada masigi rasifal amu miyam puna taminase. Sige rasifal asibu ibirakpa Dr. Wangkem Zibol Singh, Assistant Professor, Biotech Genems, Singmerong, Imphal. Ngasi tang kunitoy tataramatoy English singani kunyo mga tang janumit. Poinugi. Nini pan ba? Numit asigi. Tang janumit asigi. Rasifal taminasi. Ahan bada mes rasi. Pangbaya ba pan ba? Apapun ning ba mapasada ba amadi angamba na chanbi ba? Wat palay gani, yek na badi ngamjadu na mingchat fangjagani lay sapa kang singgoy na ning ba ama oy gani. Bris rasi ning ba mapasa gani yam na nakna bagi mateng kana gani sakhang dabaloy na daba miyam na chanbi na ba pukchel chawthok padi yam na mathaw tari lay sapa kang singgi oy na mai pa kani. Mitun rasida na chak naral sakhot kani miyam na thoy na chanbi gani pairaki losing chawbana ningan na drabadi mikok thongani matam manghalagano laisa pakhang singi oina ningbadak hangani. Karkarasi wangang ziksilu thajadana khuraki ina lai sagani akhang ahai tana dana poram yatpa lugani ariba thabak tadi kainingai leite laisa pakhang singi oina hena asa chawkhino. Singarasida khanglabasu pangsinaba henna safagadaba numini mibusu lana khandaba amadi aruba warep lauba yaudabana mangba yabadai kangani lesapa kang singi oina thenglapna khajik phagani. Kanyarasi maithiba leiraroidaba numitni nathak thongba phau tengbang ningani naitom aruba wa tupthokpa kairoi lam chatpa kanagani lesapa kang singi oina ningjaba thongani. Tularasi pukning fathanan anam tandana amadi fingdabana thau panggadaba numitni natrabadi nakthina naral manghangani. Tengbang thokpana kanarakani laisa pakhang singi oina laibak leite. Brisirasida lai guru na chanbiba ningbadumak laina panggadaba numitni chinda paudanaba amadi afa apungi thabak tati mimang thokani laisa pakhang singi oina laibak fagani. Dhanurasida arapaga punna pangminaba thabak sing soidana mai pakani lawsing kharadi watpana miyamga pulhaubana thoina kanagani nungaigani laisa pakhang singi oina nungsibna sali. Makarasida mikok thongba ningba mapachaba miyamna chanbigadaba numitni sel thum sakhotkani na chananai mateng su fangjagani laisa pakhang singi oina laibak yamna fagani. Kumbarasida pange khanbadi loina pangani apaba thabak yaithokdaba fagani imung manunggi pauktak thoina kanagani miyamna thagat pigani laisa pakhang singi oina nungsibana chali. Aroibada minarasi lawsing amadi achumada pambai oyu nungai jaba phangani marup thajabadi lugani hanagum afa apungi thabak yaudaba fagani laisa pakhang singi oina landa lalono fagani. Masini pujarakliba matamgi wafam rasifal nungti fongliba pause singdagi lawthokjaba maru oiba pau tabiriba amadi mityeng tabiriba singbo nirmala thangjamna amukka hana khurumjai. Nungairaba Paujel, Leichal Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagolban Salam Lekai, Mamang Lirak, Jiri Parking. Mafamasida, Ayuki Pung Mapandagina, Pung Manga Paubagi, Layamagi Kudong Shabadu Pizari, Adon Diabetes Laina Navagi Damak, Wabiru Rogan. Leichal Ayush Clinic ta Diabetes tha amagi manungda reverse oina layingba ngamjari. Masida sunatana creatine wangba, fatty liver oiba, cholesterol wangba, BP wangba, arthritis, gallstone, joint pain, kidney stone, weight loss na chingba layingba ngamle. Masigi sumathata makal khudimaki lab test tawagi khudong chabasu leizari. Akopa marol gi damba call to view 880